ꯈꯦꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯣꯡ ꯏꯁꯤꯡ ꯆꯥꯎꯕ ꯐꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏ꯫ ꯁꯤꯁꯦ ꯁꯤꯇꯤ ꯁꯦꯟꯇꯔ ꯀꯧꯕ ꯃꯣꯜ ꯑꯃ ꯂꯩꯕꯅꯦꯕꯀꯣ, ꯃꯌꯥꯝꯁꯨ ꯎꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯁꯥꯏꯠꯇ ꯂꯩꯕꯅꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗ ꯑꯩꯈꯣꯏ ꯆꯪꯒꯦꯅ ꯁꯨꯝ ꯊꯣꯛꯂꯛꯏꯕ꯫ ꯑꯗꯣ ꯃꯥꯒꯤ ꯁꯤꯗꯅꯦꯀꯣ ꯄꯣꯠꯁꯤꯡꯁꯦ ꯕ꯭ꯔꯥꯟꯗꯦꯠ ꯉꯥꯛꯇ ꯌꯣꯟꯕꯒꯤꯀꯣ ꯄꯣꯠꯇꯤ ꯌꯥꯝ ꯇꯥꯡꯉꯦ꯫ ꯖꯁ ꯋꯤꯟꯗꯣ ꯁꯣꯞꯄꯤꯡ ꯍꯥꯏꯇꯥꯔꯦ, ꯖꯁ ꯌꯦꯡꯕꯒꯤ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯍꯟꯒꯦꯅꯀꯣ꯫ ꯑꯗꯣ ꯈ꯭ꯋꯥꯏꯒꯤ ꯊꯥꯔꯠ ꯐ꯭ꯂꯣꯔꯗꯀꯣ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕ ꯃꯐꯝ ꯑꯃ ꯂꯩꯌꯦ, ꯑꯗꯨꯗꯅꯦ ꯃꯣꯏꯅ ꯆꯠꯁꯦꯅ ꯂꯥꯛꯏꯁꯦ꯫ ꯑꯗꯣ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ, BTS ꯀꯨꯝꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯁꯥꯟꯅꯅꯕ ꯖꯥꯠ ꯌꯥꯝ ꯂꯩꯌꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯀꯥꯟꯗꯀꯣ ꯑꯩ ꯃꯌꯥꯝ ꯁꯨꯝ ꯎꯠꯂꯛꯀꯦ, ꯌꯦꯡꯃꯤꯟꯅꯁꯦ꯫
ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕ ꯃꯐꯝꯗꯣ ꯁꯤ ꯌꯧꯔꯦ, ꯁꯤ ꯐ꯭ꯂꯣꯔꯁꯤꯗꯅꯦꯕꯀꯣ. ꯁꯤꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥꯏ ꯇꯥꯏꯞꯇ ꯄꯣꯠ ꯈꯔ ꯌꯣꯜꯂꯦꯕ. ꯁꯤꯗꯅ ꯈꯤꯇꯪ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦ, ꯆꯤꯞ ꯑꯣꯏ ꯍꯥꯏꯇꯥꯔꯦ. ꯑꯉꯥꯡꯁꯤꯡ ꯀꯦꯅꯕ ꯈꯣꯠꯅꯕ ꯂꯣꯏ ꯌꯥꯎꯋꯦ. ꯑꯗꯨꯒ ꯌꯥꯝ ꯁꯥꯊꯤꯕ ꯃꯐꯝ ꯑꯃ ꯂꯩꯌꯦꯕ. ꯑꯉꯥꯡꯅ ꯑꯗꯨꯏ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯎꯁꯤ ꯌꯥꯗꯦꯕ. ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯗꯣꯔꯕꯅꯦ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯣ. ꯃꯣꯏ BTS ꯀꯨꯝꯕ, ꯃꯣꯏꯒꯤ ꯈꯪꯗꯦ, ꯃꯣꯏ ꯀꯥꯔꯇꯨꯟꯒꯤ ꯑꯩꯗꯤ ꯑꯗꯥꯝ ꯈꯪꯗꯦꯕ ꯃꯃꯤꯡꯗꯣ. BTSꯁꯤꯁꯨ ꯃꯣꯏꯅ BTS ꯍꯥꯏꯃꯟꯗꯅ ꯈꯪꯕꯩ ꯋꯥꯅꯦ ꯃꯌꯥꯝ. ꯃꯣꯔꯦ ꯑꯆꯥꯄꯣꯠꯀꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯃꯣꯏꯁꯦ. ꯁꯤ ꯃꯣꯔꯦꯁꯤꯡꯗꯨꯅꯦꯕ. ꯍꯩꯈꯥꯒꯗꯣ ꯌꯥꯎꯔꯤ. ꯃꯌꯥꯝ ꯁꯤ ꯃꯐꯝꯁꯤꯅꯤꯁꯦ ꯃꯣꯏꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ. ꯁꯤ ꯀꯥꯔꯇꯨꯟ ꯀꯔꯦꯛꯇꯔ ꯃꯌꯥꯝꯁꯦ ꯇꯣ. ꯑꯗꯣ ꯌꯥꯝ ꯀꯟꯅ ꯇꯥꯡꯕꯗꯤ ꯑꯣꯏꯗꯦ ꯃꯣꯏꯁꯦ. ꯑꯃꯗ 1000 ꯄꯤꯕ ꯌꯥꯎꯏ, 300 ꯄꯤꯕ ꯌꯥꯎꯏ, 800 ꯄꯤꯕ ꯌꯥꯎꯏ, 200 ꯄꯤꯕ ꯌꯥꯎꯏ. ꯑꯄꯤꯛꯄꯅ ꯈꯔ ꯍꯦꯟꯅ ꯍꯣꯡꯉꯦꯕ. ꯑꯗꯣ ꯁꯤ ꯃꯐꯝꯁꯦ ꯃꯤꯅ ꯌꯥꯝ ꯏꯟꯅꯩ. ꯑꯉꯥꯡꯁꯤꯡꯁꯤꯅꯕꯀꯣ ꯃꯥꯏ ꯃꯥꯒꯤ ꯄꯥꯝꯖꯕ ꯀꯥꯔꯇꯨꯟ ꯀꯔꯦꯛꯇꯔ ꯃꯌꯥꯝꯗꯣ ꯂꯩꯕꯗ. ꯑꯩꯁꯨ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯂꯩ ꯇꯥꯕꯅꯤ ꯃꯣꯏ ꯄꯥꯝꯃꯕꯅꯤꯅꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯃꯤꯡꯒꯗꯤ ꯈꯪꯖꯕ ꯖꯥꯠ ꯅꯠꯇꯦ. ꯃꯤꯅ ꯄꯤꯛ ꯊꯜꯂꯦꯁꯦ. ꯑꯩꯅ ꯇꯟꯗꯅ ꯁꯨꯝ ꯃꯤꯗꯣ ꯀꯥꯞꯇꯕ ꯋꯥꯅꯦꯕ.
ꯃꯌꯥꯝ ꯑꯩꯅ ꯁꯤ ꯃꯐꯝꯁꯤꯗ ꯂꯦꯞꯄꯤꯁꯦꯀꯣ ꯄꯨꯡ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦ ꯃꯣꯏ ꯑꯅꯤꯅꯕ ꯑꯃꯃꯨꯛ ꯌꯦꯡꯉꯤ ꯑꯃꯃꯨꯛ ꯌꯦꯡꯉꯤ ꯑꯃꯃꯨꯛ ꯊꯥꯡꯒꯠꯂꯤ ꯀꯔꯝꯕ ꯂꯧꯗꯣꯏꯅꯣ ꯈꯟꯕ ꯃꯣꯏꯗꯤ ꯂꯣꯏ ꯂꯧꯔꯒꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯌꯥꯝ ꯀꯥꯔꯇꯨꯟ ꯄꯥꯝꯒꯦꯗ ꯑꯗꯣ ꯑꯉꯥꯡꯗꯒꯤ ꯍꯦꯟꯕ ꯂꯩꯁꯥꯕꯤ ꯑꯗꯩ ꯄꯥꯈꯪꯁꯤꯡ ꯑꯍꯟꯁꯨ ꯌꯥꯝ ꯂꯩꯌꯦ ꯒꯥꯔꯤ ꯃꯃꯥꯡꯗꯒ ꯊꯝꯕ ꯌꯥꯕ ꯌꯥꯝ ꯌꯥꯎꯋꯦꯅ ꯃꯌꯥꯝ ꯃꯌꯥꯝ ꯁꯤ ꯃꯐꯝꯁꯤ ꯅꯨꯡꯉꯥꯏ ꯂꯥꯏꯔꯤꯛꯀꯁꯨ ꯑꯗꯨꯝ ꯌꯣꯜꯂꯤ ꯑꯥꯗꯒꯤꯁꯤꯅ ꯔꯦꯁꯇꯨꯔꯦꯟꯒꯀꯣ ꯁꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒ ꯑꯥꯗꯒꯤ ꯁꯤꯅ ꯀꯩꯅꯣ ꯍꯣꯜ ꯀꯣ ꯑꯩꯈꯣꯏ ꯀꯨꯝꯊꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯂꯩꯌꯦ ꯑꯗꯨꯗ ꯈꯛꯇꯪ ꯑꯩꯈꯣꯏ ꯆꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯂꯟꯁ ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯟꯁ ꯆꯥꯗ꯭ꯔꯤꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯝꯃꯦ ꯋꯥꯔꯨꯕꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯆꯥꯒꯦꯅꯀꯣ
ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯊꯣꯡ ꯊꯥꯛꯄꯒꯤ ꯈꯔ ꯎꯠꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯁꯤꯡ ꯆꯥꯎꯔꯨꯕꯗꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯗꯗꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ